Lakhipuronline puthokchaba May gi tang 15 Sagol se numit ki Khomjinba Pao tabirase. Ahanbada maruoiba Pao. Bharatna Operation Sindur mai pakpigi saruk ama oina cachar Lakhipur dasu tiranga jatra pangthokre. Silchar Municipal Corporation Mikhal gidamak electoral roll sem sanaba lauthokre. Assam da Anoba Ko district tara August ki 15 dagi thabak hauragani. Cachar da imung amagi machil manau ani panchayat Mikhal da mai pakle. District level oja singgi oiba school safety ki thoromama jiribam da pangthokre amasung Bangladesh Manipuri Satra Samiti na mahiroi singbu ikai khumnakre. Haujik mapungoi papau tabirase. Bharatna Operation Sindur mai pakpagi saruk ama oina Bharatiya Janata Party na ngarang Cachar Lakhipur dasu tiranga jatra pangthokre. Pakistan ki mayokta lanmi singna utki bathona dubu ikai khumna phongdoglatuna tiranga jatra si pangthokpane. Lakhipur CDC loisengdagi khongsadasi rajya ki Barak Tampak ki chakot thorangi mantri Sri Kaushik Rai na lamthabiki. Amaromda social media da Pakistan bu sogotuna Bharat ki mayokta wafam phongdokkibagi matangda rajya sidagi Assam police na phaba mi ki masing 63 sukre. Rajya Sarkar na asigumba thong asida zero tolerance policy amaga loinana Mukhyamantri Himanta Biswa Sarma na lauthokibagi matungina Assam police na khongjang asi chatharakibani. Phagalaba miyoi sing asigi manungda Cachar amasung Dhubri jila dagina khwaidagi yamna phagatki haina pawasina haire. Lagliba Jungitang Anitagi Silchar Airport Tagi Pairiba Air India gi flight Kudingmak Leplagani Haibagi Warep ki Mayokta Rajya Sabha ki MP Susmita Dev Nangarang Tata Sons Air India gi Chairman N Chandrasekharan da Warebadu Amuk Hana Khanabinaba che Thakre Cherol aduda MP na Barak Tampak ki miyoi lakh kaya gi chathok chasin gi pambai oiriba sida kudongsa da bakaya mayoktarakani haina Cherol aduda phongdokhi. Cherol adugi matangda MP na Air India gi warep asigi matangda rajya ki Mukhyamantri gi pungning chingsinnabasu haijaki. Handakta CBSE na lauthokiba SSLC lising aniga kunmanga gi resulta Jawahar Navodaya Vidyalaya Poilapul gi mahiroi Koizam Manimatumna Chada Marfutra Matoi Dasaming Nipan Pangbaga loinana subject pumnamakta letter mark panglakpada Rising Club Ponterapur gi maiketagi harau nungaiba phongdorakle. Panbayai Koizam Manimatum Rising Club Ponterapur gi President Koizam Anup Kumar amasung Koizam Ongbi Konungleima gi machanupani. Mitei Irol Iek Roina Silon Apunba Lup Assam Milal Gilamjing Makhada Mitei Mayek Expert Committee na Khomjinba English Medium School Singda Manipuri MIL oina tamnabagidamak puthokpa Iek EP amasuba KG1 Iek EP ani suba KG2 amasung ahanba kanglup class 1 ge textbook puthokre. Hairiba textbook sing asi Milal ge Study Center Poilapul amadi Rongpur Part 4 dagi mobile number 708-602-3979 natraga 78965465551 hairiba number sing asida pau phauna biduna textbook asi lobinaba hairi. Handakta Assam lengakna government ki primary school singi Kasreni amasung class 1 da textbook sing mitei mayek na tamba hokiba sida private English medium school sing na su chap manana tambi haunaba textbook sing asi Milal na puthokchabani miyam na su textbook asi lobiduna aikhoi gi tungi mirol singbu isagi ek amasung imarol mayek sengna khangnanaba honaminasi haina Seram Herajit President Milal Assamna nolukna ningsinglakle. Assam Rajya ki Mikhal Commission na Silchar Municipal Corporation ki lakadoriba Mikhal tamari lainana electoral roll sem sanaba amasung phongbagi matam lauthokre. Thaurang asigi matungina electoral roll sem sananbagi ahanba thabaksing Megi 18 dagi Megi 13 phawba pangthokani. Master data samgatpa amasung constituency singi mapping tawbagi thabak Megi tang 13 dagina June gi tang 2 phawba chathagani. Aduga draft electoral roll na June gi 19 da phongani. Claims amasung objection pisinbagi aroiba matam June gi 13 ni amasung masigi final electoral roll July gi tang 9 da phongani hairi.
Assam Sarkar na Rajya Sigi Miyam gi Kudongsa na Bagitamak General Administration Department na Thokiba notification amagi matungina Rajya Sida Anuba Code District Tara Lairagani Haina Lauthokre. Hairiba si August ki tang tara mangada ki thabak hogani hairi. Nauna semlagadaba Code District Singadudi Kamrup District ki Boko Chaigao amasung Polasbari, Sonitpur District ki Rangapara amasung Borsola, Jorhat District ki Moriani amasung Teok, Tinsukia District ki Makum amasung Digboy, Cachar District ki Dholai amasung Walpara District ki Dutnoini. Cachar ki Katigura Bidhan Sabha Kendra ki Mohanpur GP imung amata ki miyoi ani member oina mai pakre. GPSC ki ward number 3 dagi Mastera Samima aduga GPSC ma ki ward number 4 dagi Maupanupa Abdullah Abbas makoi machil manaw ani independent mirep oina mai pakibani. Assam State School Board na chahiye sige higher secondary ki mahiroi singi damak artificial intelligence, finance literacy amasung sign language haiba anupa optional subject ahum hapsin kre. Mahima Singi Mantri Ranus Pegunangarang Assam State School Education Board ki Chairman, Vice Chairman amasung IIT Guwahati ki Director na saruk yaduna IIT Guwahati da Ojat Singi oiba Residential Artificial Intelligence Training Program da hairiba textbook singadu phongke. Justice Bhushan Ramkrishna Gabai Bharat ki Yankainitoi Suba Chief Justice oinangarang wasak laukre. Rashtrapati Srimati Draupadi Murmu na Rashtrapati Bhavanda akanaba thorom amada wasak laubagi thorom adu pangthokhi. Lising ani ga 18 dagi Supreme Court ki Justice oina thabak tawrakliba Sri Gabai na demonetization dagi hauraga electoral bond na chingbagi matangda case chahum henbada mark saruk yakhi. Vice President Jagdeep Dhankar, Pradhan Mantri Narendra Modi, Union Minister Singh amasung Supreme Court ki Justice Singh na wasak laubagi thorom adu da saruk yakhi. Jiribam ki Babu Parada Laiba R.K. Sanatombi Vidyalaya District Level ki Oja Singi School Safety Lisingani ka kunmanga ki thormama District Project Officer ZEO Jiribam na sinduna ngarang pangthokre. Thoromasida ZEO Jiribam T.S. Amura Sichanu MES R.K. Sanatombi Vidyalaya ki Principal S. Maniton Singh Jiribam Higher Secondary School ki Principal In Charge K.H. Indikumar Jiribam Fire Service ki OC In Charge T. Oken Amadi Indian Red Cross Society Jiribam ki Honorary General Secretary L. Jamine Kantana Presidium Member Singh oina daistapam ki Thoromga mari leinana ZEO Jiribam T.H. Amura Sichanuna haikibada Jiribam da leiriba oja singna kariguma matamda kudong thiba thuklakpada school da matau karamna first aid pigani amadi Maihau langpok thorokpada matau karamna mayok nagani haibana chingbagi matangda demonstration utuna oja singda khanghanaba pangthokpa thoramni haike. Fire Service ki OC In Charge T. Oken na phongdokhibada mai khajiktang sakpadi ising khujok kharana muthatpa ngami adubu asauba maihau langpokti turelgi isingna sukan mangamde hainaribani haiba wafam kaya phongdokhiba ka loinana maihau langpoktagi karamna ngakthokani haibagi wafam sing marik chumna thambiki. Matungda Indian Red Cross Society Jiribam ki volunteer singna matau karamna first aid pigani amadi linna chikpada aikhoina kari tawgani haibagi matangda demonstration utki. Aduga Fire Service ki staff singna matau karamna maihau langpok thoklakpada amadi gas na mai horakpada karamna muthatkani haibagi matangda su miyamda uttuna takhi. Tripura ki Laikhidraba Saknairaba Sahityik amadi educationist R.K. Jitendrajit ki mafamda Bonomalipur Laikaina Shraddhanjali katkre. Ngarang me gitang taramari Dholeswar Bangka Bihari Mantop tapangtok ki bathoramda
लेखिद्रबगी सक्तमदा हैकलेकत तमदना इकाई खुमनखी सोशल एक्टिविस्ट एम रेनाल कांतिना थौरम मपु ओरगा एक्स मेयर आर के प्रफुल्लजित हानगी एजुकेशन डायरेक्टर रंजित दास गुप्ता मरुप पाउचे की हानगी एडिटर आर के कल्याणजित सूर्यमुनि चक्रवर्ती नचिंबा मियोय सिंगना फंबाक लेंसिनखी थौरमदा सरुक याखिबा त्रिपुरा की हानगी सीएम मानिक सरकार ना हाई आर के जितेंद्रजित का हकथिंगना खंगनखिबसी सीएम ओरबा मतमदनी महाकना लेखिदबसी महिमसिंगी लमदा अचौबा मांगजबा अमा ओयौरगनी हाइखी थौरमदा लेखिदबगी इमुंग मनुंगी मियोय सिंगसु सरुक याखी हाइना अगरतलादगी फंगबा पाव असिना हाइरी बांग्लादेश मणिपुरी छात्र समिति बामसास नसिंदुना बामसास प्राइमरी अमसुंग जूनियर स्कॉलरशिप लिसिंगनी के कुनमंगा येंथोकपगी थौरम अमा ngarang सिलेट लैबा केंद्रीय मुस्लिम साहित्य संसद हॉल दा पांगथोखरे समिति असigi चीफ एडवाइजर assam सत्यजितना स्पॉन्सर तौबा स्कॉलरशिप येंथोकपगी थौरमदा सिलेट सरकार की मॉडल स्कूल अमदी कॉलेज के प्रिंसिपल डॉक्टर एम दीदार चौधरीना अथोइबा मिथुंगलेन एनएम एजुकेशनल ट्रस्ट की चेयरमैन ओरिबा बामसास की प्रेसिडेंट एल नंदलाल थौरमपु होली सिटी पब्लिक स्कूल अमदी कॉलेज की वाइस प्रिंसिपल सैफुल करीम चौधरीना अखनबा मिथुंगसिंग ओइना सरुक जाखी अथोइबा मिथुंगलेन की वारोलदा डॉक्टर एम दीदारना महिरोई सिंह दा पुंगलिंग थौगलदुना पुंसीदा माय पाकपा मियोय अममम ओइद्रिबा फावबा हनबा लेतना होनगदबनी हाइबा वाफम फोंदोखी थौरमपुगी वारोलदा एल नंदलाल ना हाय पुंसीदा माय पाकपा मियोय अममम ओइगे हाइरबदी पांदम अममम थमदुना कन्ना होनबा मथौ ताय हाइखी येंथोकिबा स्कॉलरशिप असि महिरोई सिंह पुंगलिंग थौगटपा ओइना बामसासना चाही खुदिंगी चथदुना लाकली मखा तानासु चथकीगनी हाइखी पनबैजाय थौरमदुदा सिलेट की महिरोई कुनमंगादा सेल की मना मेमेंटो अमदी सर्टिफिकेट पीदुना पुगनिंग थौगटखी खंगनजबामा एनर्जी हीलिंग सेंटर रोंगपुर पार्ट 2 दा चाही अमगी पेशेंट केयर मैनेजमेंट ट्रेनिंग कोर्स दा नुपी अहुंगा नुपा अहुंगी दमक एप्लीकेशन कौरी ट्रेनिंग लोइबगा थबकी खुदोंग साबा पीगदौरी मसिगी दमक पाव फाउनबियु एनर्जी हीलिंग सेंटर नेचुरोपैथी हॉस्पिटल रोंगपुर पार्ट 2 मितई खुल मनाक्ता लेरिबा सेंटर असिगी मोबाइल नंबर 93957 32456 नंबर असिदा कांटेक्ट तौबिदुना मेगी तांग कुनमाथोगी मनुंगदा एप्लीकेशन पिसिनना बाहाइरी एनर्जी हीलिंग सेंटर रोंगपुर दा कंप्यूटर की मतेंगना अनौबा मदी अरीबा अनाबसिंगबो कंप्यूटर की मतेंगना लायों खंगदोक्तुना लायंबा हौसरे कंप्यूटर की मतेंगना मखल मखागी अनाबसिंगी रिपोर्ट लौथोक्तुना हक्सांगी अवात मचल कया मेनखननबा अमदी सप्लीमेंट पीदुना नेचुरोपैथी अमदी मैग्नेटोथेरापी ना लायंबा जारगनी मरुवैना नुपीगी लैना सिंग ई वाटपा अंगांग खावगी लैना अंगांग ओइदबा नुपासिंगी फंबी सोनबगी लैना प्रोस्टेट ग्लैंड चाउथोकपा किडनी अमदी इसिंग मरीगी अनाबा नुंग लैबा साइनस डायबिटीज बीपी स्ट्रोक पैरालाइसिस नर्व अमदी ब्रेन की अनाबा ख्वांग नाबा खुतांग चिपा स्पॉन्डिलाइटिस फै चिंबा लिवर अमदी चखाव की अनाबा पाइल्स वाखल की अनाबा तुम्बा यादबा सोर चिंबगी लैना सिने चिंबा लायंबा यारगनी लोइनना मतम सांगा हु चेंबा हिदाक चारकपदगी साइड इफेक्ट अमदी ईदा हु चेंबा टॉक्सिन लैरकपा ई वाटपगी अनाबा कोकनबा अमदी स्टीम बाथ की खुदोंसाबा लेजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लेरिबा एनर्जी हीलिंग सेंटर दा ngasimak लेंसिनबिरबु मांगजोंगना अपॉइंटमेंट की दमक मोबाइल नंबर 9395-732-456 नंबर असिदा कॉल तौबिरकनबा खंगजरी नुंगाइरबा पाव योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगटपा यादबा खु तांगदा नाबा सरू अमदी सिंगली नाउरिदा नुंगाइतबा पैरालाइसिस असिना चिंबा हक्चांगी नुंगाइतबा कया लायंगनबगी दमक ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari Mobile number 8638-078821 Hairiba number asida layangba lakpagi mangwainana appointment book tobinaba khanganjari
Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibata maruoiba paw amukhanna Bharatna Operation Sindur mai pakpagi saruk ama oina Cachar Lakhipur dasu Tiranga Jatra pangthokre. Silchar Municipal Corporation Mikhal Gidamak Electoral Roll Sem Sanaba Lauthokre. Assam da Anoba Ko District Tara August ki tara mangatagi thabak hauragani. Cachar da imung amagi machil manau ani panchayat Mikhal da mai pakle. District level Ozat Singh gi oiba school safety gi thoromama jiribam da pangthokre. Amasung Bangladesh Manipuri Satra Samiti na mahiroi singbu ikai khumnakre. Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare.